ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯅꯣꯂꯦꯖ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯗ ꯂꯥꯛꯆꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯄꯔ ꯄꯥꯋꯔꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ USA ꯑꯗꯒꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯗꯤ ꯀꯥꯏꯈ꯭ꯔꯦꯀꯣ ꯔꯁꯤꯌꯥ ꯍꯥꯏꯔꯣꯅꯦ ꯍꯧꯖꯤꯛ USA ꯑꯗꯒꯤ ꯔꯁꯤꯌꯥ ꯍꯧꯖꯤꯛ ꯁꯨꯄꯔ ꯄꯥꯋꯔꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯆꯪꯁꯤꯟꯕ ꯂꯥꯟꯁꯤꯡꯗ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯣꯗꯔꯟ ꯋꯥꯔꯐꯦꯌꯔꯗ ꯃꯣꯏꯁꯦ ꯂꯣꯁ ꯑꯣꯏꯗꯅ ꯃꯈꯣꯏꯁꯦ ꯋꯥꯔꯁꯤ ꯇꯨꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯃꯔꯨꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯌꯦꯡꯁꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ 2022ꯗꯒꯤ ꯑꯩꯈꯣꯏ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯋꯥꯔ ꯇꯥꯔꯦꯀꯣ ꯑꯗꯣ ꯋꯥꯔ ꯇꯥꯔ ꯃꯇꯨꯡꯗ ꯉꯁꯤ ꯆꯍꯤ 4-5 ꯁꯨꯖꯤꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯀ꯭ꯔꯦꯟꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤ ꯍꯥꯏꯗꯤ ꯔꯁꯤꯌꯥꯁꯤ ꯍꯟꯗꯣꯛꯄꯁꯨ ꯍꯟꯗꯣꯛꯇ ꯑꯗꯒꯤ ꯂꯧꯁꯤꯟꯕꯁꯨ ꯂꯧꯁꯤꯟꯗ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯗꯨꯁꯨ ꯑꯣꯕꯖꯦꯛꯇꯤꯚꯁꯨ ꯐꯪꯗꯕꯤꯗ ꯍꯧꯖꯤꯛ ꯅꯩꯅꯔꯒ ꯂꯩꯗꯅ ꯑꯗꯣ ꯁꯤ ꯃꯔꯛꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯅꯨꯡꯗꯁꯨ ꯁꯤꯔꯦ ꯌꯨꯀ꯭ꯔꯦꯟꯒꯤꯗꯤ ꯑꯩꯈꯣꯏ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯋꯥꯔꯁꯤ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯕꯤꯗ ꯉꯁꯤ ꯔꯁꯤꯌꯥꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗꯤ ꯌꯦꯡꯁꯤ USAꯒꯤ ꯁꯥꯏꯠ ꯑꯃ ꯌꯦꯡꯁꯤ USAꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯥꯔꯝꯕꯅꯤ ꯑꯩꯈꯣꯏ ꯚꯦꯠꯅꯥꯝ ꯋꯥꯔꯗ USAꯒ ꯚꯦꯠꯅꯥꯝꯒ ꯇꯧꯈꯤꯕ ꯋꯥꯔꯗ USA ꯂꯣꯁ ꯑꯣꯏ ꯅꯠꯇ꯭ꯔꯥ USA ꯇꯨꯔꯒ ꯍꯟꯈꯤꯕ ꯑꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯇꯧꯕ ꯀꯥꯟꯗ USA ꯂꯣꯁ ꯑꯣꯏꯔ ꯆꯠꯈꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯥ 3-4ꯒꯤ ꯃꯃꯥꯡ ꯇꯧꯈꯤꯕ ꯏꯔꯥꯟ ꯋꯥꯔꯗꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ USAꯁꯤ ꯂꯣꯁ ꯑꯣꯏꯗꯅ ꯑꯗꯨ ꯂꯣꯁ ꯑꯣꯏꯔꯒꯁꯨ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨ ꯂꯣꯁ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯦꯌꯔ ꯇꯧꯖꯗꯣꯏꯁꯦ ꯁꯤꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯦꯅ ꯈꯜꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯋꯥꯔꯗ ꯇꯨꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪꯕꯨꯗꯤ ꯁꯥꯡꯕ ꯌꯥꯏꯀꯣ ꯃꯤꯅꯠ 10-15 ꯑꯗꯨꯃꯥꯏꯅ ꯁꯥꯡꯕ ꯌꯥꯏ ꯈꯔ ꯄꯦꯁꯦꯟꯁ ꯂꯩꯔ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯀꯥꯟꯅꯒꯗꯧꯕ ꯅꯣꯂꯦꯖ ꯀꯌꯥ ꯑꯃꯁꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯔꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯚꯤꯌꯋꯔꯁꯤꯡ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜꯁꯨ ꯑꯩ ꯀꯥꯎꯖꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯏꯝꯄꯣꯔꯇꯦꯟ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟꯗ ꯂꯥꯛꯑꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃꯇꯪ ꯑꯩ ꯄꯤꯖꯒꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯚꯦꯠꯅꯥꯝ ꯋꯥꯔ ꯍꯥꯏꯅ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯚꯦꯠꯅꯥꯝ ꯋꯥꯔꯁꯦ ꯁꯤꯒꯤ ꯚꯦꯠꯅꯥꯝ ꯋꯥꯔꯁꯤ 1970 71 72 73 ꯀꯣ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯁꯤꯗ USAꯁꯤ ꯃꯔꯨꯑꯣꯏꯅ ꯋꯥꯔꯁꯤ ꯂꯣꯁ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕꯁꯤ ꯚꯦꯠꯅꯥꯝꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯍꯧꯖꯤꯛꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯇꯦꯛꯅꯣꯂꯣꯖꯤꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯂꯝ ꯅꯠꯇꯦꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯂꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗꯅ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯆꯥꯎꯈꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞ ꯑꯣꯏꯗꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯝꯒꯅꯤꯀꯣ ꯉꯁꯤꯗꯤ ꯆꯍꯤ 90-80ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯅ ꯑꯗꯣ ꯚꯦꯠꯅꯥꯝ ꯋꯥꯔꯁꯤ ꯑꯩꯈꯣꯏꯅ USAꯅ ꯃꯇꯝꯗꯨꯗ ꯂꯥꯟ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯈꯟꯈꯤꯑꯕ ꯍꯥꯏꯗꯤ ꯚꯦꯠꯅꯥꯝꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯍꯦꯛꯇ ꯍꯞꯇꯥ 2ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ ꯀꯥꯏꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯨꯔꯥ USAꯅ ꯈꯜꯂꯨꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯔ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯚꯦꯠꯅꯥꯝꯒꯤ ꯀꯩꯅꯣ ꯐꯤꯕꯝꯁꯦ ꯂꯩꯔꯝꯃꯤꯁꯦ ꯃꯈꯣꯏꯗ ꯂꯥꯟꯁꯦ ꯆꯪꯁꯤꯜꯂ ꯃꯇꯨꯡꯗ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯂꯥꯟ ngambagi ꯃꯍꯨꯠꯇ ꯑꯩꯈꯣꯏ USAꯒꯤ ꯑꯥꯔꯃꯤꯁꯤ ꯃꯤꯑꯣꯏ US ꯑꯥꯔꯃꯤ 59,000 ꯀꯣ 58,000 US ꯁꯣꯜꯖꯔ ꯑꯗꯨꯃꯥꯏꯅ ꯁꯤꯈꯤꯑꯕ ꯃꯣꯏꯅ ꯈꯜꯂꯨꯕꯅ ꯑꯩꯈꯣꯏ 100-100 ꯁꯤꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯁꯤꯁꯨ ꯉꯝꯃꯒ ꯊꯣꯛꯂꯛꯄꯩꯅ ꯈꯜꯂꯨꯕꯅꯦꯕ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯃꯣꯏꯒꯤ ꯑꯥꯔꯃꯤꯁꯤ ꯐꯅꯌꯥꯝ ꯁꯤꯖꯤꯜꯂꯦ ꯁꯤꯅꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ USA ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯊꯤꯅ ꯃꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯇꯦꯁ ꯍꯧꯔꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯃꯁꯨ ꯚꯦꯠꯅꯥꯝꯗ ꯊꯥꯔꯤꯕ ꯋꯥꯔꯗ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯊꯥꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯍꯜꯂꯒ ꯄꯨꯕꯤꯔꯣꯏꯅ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯃꯌꯥꯝ ꯃꯣꯏ ꯇꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯔꯦꯂꯤ ꯆꯠꯇꯅ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯤ ꯂꯥꯁꯇ 1973ꯗ ꯃꯈꯣꯏꯁꯦ ꯚꯦꯠꯅꯥꯝ ꯆꯪꯉꯨꯕ ꯋꯥꯔꯁꯤ ꯉꯝꯒꯅꯦꯅ ꯆꯪꯉꯨꯕ ꯋꯥꯔꯁꯦ ꯃꯈꯣꯏꯁꯦ ꯂꯣꯁ ꯑꯣꯏꯔꯒ ꯃꯤꯑꯣꯏ 59,000-59 ꯑꯗꯨꯃꯥꯏꯅ US ꯑꯥꯔꯃꯤꯁꯦ ꯁꯤꯔ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯋꯥꯔꯁꯤ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯕꯤꯗ ꯆꯦꯟꯈꯤꯑꯕ US ꯑꯥꯔꯃꯤꯁꯤ ꯚꯦꯠꯅꯥꯝ ꯊꯥꯗꯣꯛꯑ ꯑꯃꯦꯔꯤꯀꯥꯗ ꯍꯜꯂ ꯆꯦꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯚꯦꯠꯅꯥꯝꯅ ꯋꯥꯔꯁꯤ ꯉꯝꯍꯧꯔꯦ ꯚꯦꯠꯅꯥꯝꯅ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯥꯁꯣꯟ ꯇꯧꯈ꯭ꯔꯦ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯨꯅꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯃꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ 1979ꯁꯦ 1979ꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯃꯇꯝꯗꯨꯗ ꯔꯁꯤꯌꯥ ꯍꯥꯏꯅ ꯂꯩꯔꯝꯗꯦꯀꯣ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯁꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯋꯥꯔ ꯇꯥꯔꯝꯃꯤ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯒꯗꯧꯕꯁꯤ ꯃꯌꯥꯝꯅ ꯈꯜꯂꯤꯁꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯋꯥꯔ ꯇꯥꯕꯁꯦ USA ꯈꯛꯇꯪꯅ ꯇꯥꯕ꯭ꯔꯥꯅ ꯈꯟꯕ ꯅꯠꯇꯦꯀꯣ USAꯒꯤ ꯃꯃꯥꯡꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ USA ꯑꯩꯈꯣꯏ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅꯁꯨ ꯍꯦꯟꯅ ꯈꯔ ꯗꯦꯕꯂꯞ ꯑꯣꯏꯔꯝꯃꯦꯕ USAꯗꯒꯤ ꯃꯇꯝꯗꯨꯗ ꯍꯞꯇꯥ 1 ꯊꯥ 1ꯒꯤ ꯃꯅꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯁꯤ ꯃꯣꯏꯅ ꯋꯥꯔ ꯉꯝꯃꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯃꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯇꯨ ꯐꯪꯒꯅꯦꯅ ꯊꯣꯛꯂꯛꯀꯅꯦꯅ ꯈꯟꯈꯤꯑꯕ ꯑꯗꯨꯗꯁꯨ ꯃꯈꯣꯏ 1979ꯗ ꯆꯪꯈꯤꯕ ꯋꯥꯔꯁꯦ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯦ ꯐꯅꯌꯥꯝꯅ ꯁꯤꯖꯤꯜꯂꯛꯑꯕ ꯃꯇꯨꯡꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯦ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯃꯛꯇꯕꯗꯒꯤ ꯆꯍꯤ 10 ꯂꯩꯔꯒ 1989ꯁꯦ ꯁꯤꯗ ꯃꯈꯣꯏꯁꯦ ꯑꯃꯨꯛꯀ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯑ ꯆꯦꯟꯈꯤꯑꯕ ꯑꯃꯨꯛꯀ ꯃꯁꯥꯒꯤ ꯂꯝꯗ ꯆꯦꯟꯈꯤꯕꯀꯣ ꯉꯁꯥꯏ ꯃꯣꯏꯅ ꯈꯜꯂꯝꯃꯤ ꯄꯣꯠꯇꯣ ꯑꯣꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯁꯣꯏꯖꯤꯜꯂꯛꯏꯁꯤꯅ USAꯅ ꯑꯃꯨꯛꯀ 2001ꯗ ꯑꯃꯨꯛꯀ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯃꯨꯛꯀ ꯂꯥꯟꯗꯥꯏꯌꯦꯕ ꯉꯁꯥꯏ ꯔꯁꯤꯌꯥꯁꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯁꯦ ꯃꯈꯣꯏ ꯉꯝꯗꯕꯤꯗ ꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ
US na muk 2001 sta ko 2001 da muka kano Afghanistan war ta war si ta matam sida makoi sa du khan da khalle yam thuna moi objective ji phangbo kha pen khan badana som lai sila ko sina sahi kun lai sile ko sahi kun lai sila ko sa trillions of dollar se ko billion amani na te ko trillions of dollars se tumba ta ko USA gi loi sile ba ko ya bi ji phani am na sire Afghanistan manung du si de ba na te ko war ama taw ra ni si si gane mi si ba tong an da war ama taw mi si gane aduga panna akoina khanga do si lan ama taw matam da sai gi mi basing yam na si ba no war si da loss oi ba na lau de ba mai gi condition khala I last video si gi aro bi haizara ke ko si gi matang si he di kari no war si loss oi si aduga kam ba da panna base taw kan karam strategy de na karam objective de base taw kan war si ngam ne lo gan have do ai video si lo sila kan da me am da haizara ke aduna adumaina tumbiya tumakanda ahan mo changa kanda Afghanistan sida Taliban government si mo lokho e ko lokho ga su Taliban government gi resistance US army resistance mo ko sumde be de aduna maram kan 2021 22 dra adwai do ramane tram na la ko ye dai da US army mo ki Afghanistan thado mo chen gre aduge matung da mo ko Afghanistan da mo ka Taliban mo ko sarkar sem hore mo ko na chahi kun Afghanistan manung da Taliban si sarkar lokho na bagi da mo ta sathar ke la Taliban government mo ka sem hore Taliban adu chahi kun ji kana ba se kai no aduna ni ko USA na Afghanistan war da loss oi har se hariba aina ngasi panjari ba khudi maksi yam tine chokhat na te amrom da haita ari yam tina less develop oi ba country ngata ne ba USA ga Soviet Union gi yang akan di adu masak da hariba country aso wani sidi mako superpower na have the nuclear kulai ke lai ko ta yamuk tan lai ko ni adu kulai si na biya de ya da bagi marum se ko nai harake latest oi ba da jikai de lai Iran da muk lai sigi same pot sem Iran da hanjil le 2026 ke handak tha humari gi mama orang mari March April da orang mari ko Iran da gi USA ga Israel ga landa bas adu ta so makoina USA na khan same mistake Afghanistan khan gi ba mai khalle ba badi within 1 week ki manung da hafta amagi manung da makoi gi Iran gi sarkar se si tu halla kan da makoi si lauthara kan da makoi gi ya ba mi ama update oina Iran da thamaga makoina tawning ba tawoni Middle East everything makoi gi makha da laigani aduga makoina lairiba resource kai ka mayam se sigi mayam su USA na lauthokan hebigi wakhan da sang gidan madugi pura tayo na bada last upai shumlai lai tabada gi peace deal amane ha taroga America je lan na thokam thira kana dumai nan thokki ba ngamak tabada adun upai laite ko USA su Israel jo haji ekoina se tambe ya basi tarino har kanda aina maru ina point la ka du shidani akoina lan si any country amada war taba matam sida makoi gi objective khara lai ne ba example ma hai gi Iran dai base tawge ko Iran dai myam khangiram mani ngang nan thokko warne Iran da makoi na changi be objective si kari no har kanda Iranian gi government se makoi gi government se inthuraga makoi na ya mi ama Iran masa ama prime minister president oina supreme leader oina thamakanda makoi gi makha thabak to halaga everything makoi na control tawge have ne ba adu gi potu fail oi reba Iran manunda Iran gi mi de myam sin tra IRGC school gi chhatra nu bi kya ma so moi mi sa kapsila hat chi da USA na adu mi siraga so America su war ngam mo in laude ba kari no har kanda makoina khalliba Iran gi sarkar tuhan base sigi posit tuhan bi sumam ngam darni makoi objective first objective makoi fail ore ani su objective da Iran da USA na changki war se kari no har kanda makoina har si Iran da level nuclear gi facility adagi uranium leiri bu me am se sigi taw khudi maksi nuclear ga mari lene ba thab khudi maksi makoi destroy taw manghan ba hai bole adu tar so makoi adu potu masu ngamdre uranium haju khur leire adagi mogi nuclear facility sing destroy to ngamdre mafam amani te moi bom thada ki ba dis manung shop ngamdre hai manung dioxin di hai moi ching manung de lera panina aduna hojik ani su objective adu masu fail oi khebe USA dagi ko adi tardi makoina USA na ngami bu war je kai de no Iran da war ngamde ko aduna ni ko apena like te kai da pa kan internet tum sang kan yango USA na loss ori ne Iran war Israel loss ori ne aduna haju maru ina ne apena mayam na khambi do se apena khamjin ya base akoina any country superpower oiga su dunia oigera am oigera country apik pamada lan to bo so hariba country apik ko do Iran gi has example da Iran gi praja sina makoi sarkar se support to ri to mapan gi force amatan makoi da kari gum to ngam moy USA na kep to ngam moy USA na mistake ma lai ki basida moi kari no har kan moina khali sina Iran gi praja ma hai se sarkar gi mayok ta lai sarkar na kian khangalaga thambane na khallu bonina moina khallu chen lan to matung de praja ma hai se haura aga USA da support to gunen khallu duna ta sing badu oiram dreba abedi praja ma hai si di already dum mukhi gi sarkar se support to ga lai ram adu aduna ngasai gi
ꯑꯃꯦꯔꯤꯀꯥꯗ ꯃꯇꯦꯡ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯦꯔꯤꯀꯥꯁꯦ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯂꯥꯟ ꯇꯨꯔꯤꯅꯦꯕ ꯑꯗꯨꯅꯅꯤꯀꯣ ꯋꯥꯔ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ प्रꯖꯥꯁꯤꯡꯅ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯗꯨ ꯁꯄꯣꯔꯠ ꯇꯧꯔꯒꯗꯤ ꯏꯟꯊꯨꯕ ꯉꯝꯗꯦ ꯍꯥꯏꯔꯤꯁꯦ ꯚꯤꯌꯦꯠꯅꯥꯝ ꯋꯥꯔ ꯍꯥꯏꯔꯁꯤ ꯚꯤꯌꯦꯠꯅꯥꯝꯗꯁꯨ ꯑꯃꯦꯔꯤꯀꯥꯅ ꯇꯧꯈꯤꯕ ꯋꯥꯔꯁꯦ ꯑꯗꯨꯝ ꯚꯤꯌꯦꯠꯅꯥꯝꯗ ꯃꯇꯝꯗꯨꯒꯤ प्रꯖꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯑꯦꯕ ꯃꯣꯏꯒꯤ ꯁꯔꯀꯥꯔꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯦꯕ ꯑꯗꯨꯅ प्रꯖꯥꯒ ꯂꯥꯟꯊꯦꯡꯅꯕꯗꯤ ꯀꯅꯥꯁꯨ ꯉꯝꯃꯣꯏꯕꯀꯣ प्रꯖꯥ ꯑꯗꯨꯝ ꯄꯥꯋꯔ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯚꯤꯌꯦꯠꯅꯥꯝ ꯋꯥꯔꯗꯁꯨ ꯉꯁꯥꯏꯒꯤ ꯚꯤꯌꯦꯠꯅꯥꯝꯗ ꯂꯩꯕ ꯃꯈꯣꯏꯒꯤ प्रꯖꯥ ꯈꯨꯗꯤꯡꯃꯛꯁꯦ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯏꯚꯟ ꯐꯥꯔꯃꯔ ꯂꯧ ꯎꯕ ꯈꯨꯗꯤꯡꯃꯛꯁꯨ आर्मी होरकान अदुमाना अमेरिका थेंगनखिबा अदुना अमेरिका लॉस ओइखिबनेको अदुननि खोइना सुपर पावर ने काइने हजु मतम लांचिंग नंगन हेब लेते माई मागी कंट्री दिगी खोइने लंदारियो कंट्री दिगी प्रजा दुना सपोर्ट तौद्रगदि उपाय सुने लेबना टीवीएस से होगेरा अम होगेरा को अदगी न्यूक्लियर खुलाई पोसिमदि न्यूक्लियर से देखते यूज तौ यादेदा मयामना सु खलंगवनी अमेरिका दा न्यूक्लियर खुलाई रेबनि मोय अमेरिका थादर लोरे काना या पोट नते दा हाइदि असे दम पाबियु को खरा इंटरेस्टिंग ओइबने यूट्यूब से वीडियो दम फंगंगवनी अदगी फजा फजा बदम फगी गूगल आर्टिकल थागतपनेब कोई सेकेंड वर्ल्ड वार तौखिबदो तोंगाले जापान दा सिजनखिबदो अदुदि सेकेंड वर्ल्ड वार गिदना मदुना वर्ल्ड वार ओइना तौरकपनिना मदु हम लोसिलकान वार दम लेसिंग हेनो फै हाबगी पोट अमा लाकवानिदा अदुम तोंगानबमने को अदु हजु मतमददि अदुगी पोट ओइरो रशिया ओइगेरा इंडिया ओइगेरा पाकिस्तान ओइगेरा कोई न्यूक्लियर खुलाका यूज तौ ngамरoi को हजिते सिते लास्ट तक कोई पृथ्वी से लोसिलसनो हाय मतम दो अदु यूज तौरकदो गाइरे कइना कान सिगी मरम मैम लैखरे यूज तौ ngamदबे अदु ईरान दसु ngамoi को कना सु ngамoi ईरान दसु न्यूक्लियर खुला यूज तौ सो अदुम वारी gi वाने किहन खानहलि पोनि को अदुना माई कंट्री की मीजना सपोर्ट फंगद्रगदे उपाय लै को नते को अदुम ज्ञान ताबिरमनि मैम सो वीडियो मतेक सिदगी आइए हजिकांगी मॉडर्न वारफेयर दा कोई सुपर पावर कंट्री मखैसिन लॉस ओइबगी मरम से अदो वीडियो सिदा मैम काना फंगगदे मैम लाइक सो अमतंग तौबिरमो वीडियो सिदा अदुगा सब्सक्राइब सो तौसिनबिरमो अदुगा मैम की काना गदबा ई वीडियो क्या मसो मखा ताना सो मैम शेयर तौजरके